Lakhipur Online Putoksaba January ki tang kuni thoi Sagol se numit ki Khomjinba Pao tabirase Ahan pada maroi bapao Yengkhom Bihari da Khetrimam Yaima amasung Thambal Memorial Lifetime Achievement Award lisingani ka kuntaruk pidunai kai khumna khre Ainga sagi phibam phagalak pagalonana Kasar jila ki school sing hanagi matamda hanjina bahai khre Jiribam District Administration na Road Safety Awareness pangthokre helmet pamphlet ama sticker yenthokre Kokrajhar jila gi Karigao gi phibam Mahusa gi phibam da tamna hanjilakle Arunachal Pradesh ki Lower Subansari da Pungkun Mari gi banna miyam gi Mahusa gi punsida chawna chaithing pikre Kendra lengakna lisingani ga kuntra mathoi phawba Atal Pension Yojana makha chathanabagi proposal ayaba pikre amasung sahi kuntaret chumna thabak tawrumlaba matung Indian origin astronaut Sunita Williams NASA dagi pothakre Hauzik mapungoiba pauta birase Miyam amadi Kunaida Kanaba Piriba Mamal Yamlaba Larikya Ibiriba Aiba Ibi Singasi Ishorgi Masekni Aiba Ibi Singasina Ibirakliba Apaba Larik Singasina Tungi Mirolda Maruena Haurakliba Naha Singda Thoidokna Lamjing Maira Piribani Maramasina Aiba Ibi Singbo Thak Wang Thamduna Ikai Khomnapam Thoki Haina Wangkai SCG MLA Thangjam Arun Kumar na Fogdokre Wafama Singarang Khetrimai Yaima Memorial Trust KYMT Imphal gi ahom subamapo Kumon Thoramda Mithunglen oina saruk yakiba Wangkai SCG MLA Thangjam Arun Kumar na Fogdokibani Kwakaithel Moirangpur Laikai Imphal da laiba Dosuyali Hall da pangthokiba thoromantuda Saknairaba Aiba Yengkhom Bihari da Trust asina Chahi amamam kanaraga piba Khetrimai Yaima amasung Thambal Memorial Lifetime Achievement Award lisingani ga kuntaruk piduna ikai khomnakhi award aduda lupa lising kun citation sol amasung memento yauri thoromaduda Wangkai SCG MLA Thangjam Arun Kumar na Mithunglen Manipur State Social Welfare Board ki hanagi chairperson Dr. R.K. Noyan Sana Devi na thoromapu JN Manipur Dance Academy Imphal ki director P. Bilas na ikai khomnajaba mithung trust ki president Khetrimai Subadani amasung secretary Rakesh Naurem su saruk yake thauramasi gi manung channa Saknairaba Aiba Aibi Mari Ngangom Ekasini Dilip Mayengbam Dr. Nongmaitem Pramodini Amadi NB Konjengbam gi maphamda Aiba Aibi Singasina Manipuri Khorirol gi lamda kathokpaga loinana lauriba thodang singbu sakhangba oina certificate amadi sol khudol tamdana ikai khumnaba sutki mayonama la yeba o aina soudaba aina khangdaba ama makai meyamna puthorpasi makai meyamna puthorpa asidagi hingdana leiba aina mukali khanjare o aina I hibal lariksin aduda aina khaludaba ma puthorise masinadi aina hena amuk thijalaga atopa ama puthorke habagi wakal ungda pawe sigragadi aigidamata habiri mayamdo amata khangaroi sigraba isdi loy Isada ya hajang na sorry lepib da dum loy adon maroi function na mani kani gi no haibada masi kada bo sumbudur kada bo lang dun kan tai gi wakal lon dani sum lai hai basidi pegi lai gumba music am seng harbada lai gumba music na tungda la da ba mirol gi ngata lilam mama I rega thamam mane nei di lo jai aduna masi am maroi na hau gi ba masu hojiki natna tungi haurakadova pagi narol singi hate tungala kadova punsi singi di khoidagi maroi badugumba kanoni haitare kudoni haitare aduna masi laigumani haitare lali ai bising si laigumani maki tungi future gi tumtati karigino haiti masida iramba kolumba mayam sina haye magi budi lok singyan oidana maki punsi do apabami mom oidoni amna sida boza do koina haibidi ngambidaba adumaiina tawba matam aduda boza adagi magi phadaba haitaba mayam bu mayumda mama mapada chalaga nangina jase aingoda tharau pungasunda tharau ai like tambi ga ngan chadar sole adugi subject sole aduga sole na tapi ba aduma lai oira boza adu dai nadana koina kana danina pabung sigi damta koi rasa maling kalaktana maki kathopo galonana mana punji supa tanjarpa Kangan jaba ama
Lagliba January ki tang kunmanga nomaijing numitagi Ichel Club Dhamai Sonai na silangtuna 5A side knockout football tournament ama pangthoklagani hairiba tournament asida football da thawai yaubi bai chilinao club organization khwai khibingna saruk yabiu haina sinje langjariba Ichel Club Dhamai Sonai gi maikaidagi nolukna ningsinglakli entry fee lupa lising ama makhaini aduga tournament asigi ahanba manana lupa lising kun aduga anisuba manana lupa lising tara thamli Sanaroi singna masa masagi ball jersey amasung boot pubirak na bahaide akupa marol gi damak mobile number 94351 29372 natraga 937808878 number asida pau phobina bahaide Kasar jila gi manung chanba mahisang kudingmak ngasidagi hauduna hanagi matamda mathau toba haunaba khangankre ainga sage phibam pagalak pagaloina na December gi 18 da thokiba order adulok thokre masigi matungina jila asigi government provincialized amasung private LP UP higher secondary amasung senior secondary school pumnamak haujik hanagi matamda chatharagani haire Contrataret Suba National Road Safety Thabum gi sarukama oina Jiribam District Administration na Jiribam District Police amasung District Transport Office ka kusam naduna Jiribam gi Babu Parada leiba Irabot Square da Road Safety Awareness Program amangarang Jiribam gi DC Krishna Kumar na luchingduna pangthokre Thoromasigi manung channa bike thoba singda helmet lambi surok ngak senbagi niyom yauba pamphlet amasung sticker singyen thoki Deputy Commissioner Krishna Kumar na hai Jiribam District ta nauna hangdokpa District Transport Office asi January gi tang kunithoi haibedi ngasi asi official oina launch tawragani haiki mahakna makhata na hai National Highway number 37 gi pakthok chakthokpa gi thabak loiselakle amasung miyam gi kudongsanaba jila asida tongan balambi sing amasung inner village road semgatle tharomatuda SP Prakhar Pande ADC Jiribam Thaunaujam Manaranjan Additional SP Thaunaujam Kamaljit SDPO Nur Kamal Sheikh DIO N Bidananda Singh DTO Jiribam M Vikas yauna atai official kya saruk yakhe Kokrajhar jila gi Karigau gi Gaurinagar gi pibam haujik mahusa gi pibam da tapna hanjilakle jila asida haukiba pung kunmari da anoba hingsa gi thodok amata thokpa gi pau phangdre Mantri Jayanta Malla Barua nangarang Kokrajhar jila ta chatuna jila asigi law and order gi pibam jingsin kre mahakna miyam da santi amasung amata oibagi wakalon thamnana ba apil tawki hingsa gi thodok asigi matung da pibam asi laksinana ba army na flag march satkre Panbayai haukiba January ki tarama panda Kokrajhar gi Karigau da lambi gi kudong tiba thodok amagi wahaudagi Kanglup ani ki marakta mugna pathokki thodok asida miyoi ani leikidre amasung miyam gi lantum kaya mangan takan kre Arunachal Pradesh ki Lower Subansari district ta Sagarliba Masjid ani adu sadanaba dabi tawraduna ngarang jila asida pung kunmari gi ban pangthokre banasina maram oiraga jila asida miyam gi mahusa gi punsida chauna chaithing pikre Lower Subansari district ki headquarter oriba 0 asi Arunachal Pradesh ki apatani kaupa tribal kanglupna kunda laitaba maphamne ban asi Arunachal SD Bachao Andolan Committee Bamin Bichi Youth Association amasung APIYO na sinduna pangthokpani Makoina all 0 da leiba Solua amasung Hapulida Sagarliba Masjid ani adu sadana bataksinki Kendra gi lengakna lising ani ga kuntra mathoi phawwa Atal Pension Yojana makha chathanabagi proposal ayaba pikre Pradhan Mantri Narendra Modi na luchingduna ngarang New Delhi da pangthokpa Union Cabinet mifamda wareba silaukibani Unorganized sector gi sinmising na ahal oirakpa matamda income phanganabagi pandamda lising ani ga 15 gi me thada scheme asi haudokhe scheme asi gi makhada subscriber singna chahi humpu gi matungda tha khudingi lupa lising amadagina lising manga phawba pension pigani scheme asi gi makhada miyoi crore 9 lakh 63 mingsan kre haide NASA gi sagnairaba astronaut Sunita Williams chahi kuntare chubna thabak tawrumlaba matung agency asidagi pothakre
Sunita Williams International Space Station da mission ahum da mahak saru yakre space da numit chatru kasubna nipan leiduna NASA gi astronaut singi manung da mahakna ani suba mafam kankre mahakna nupi astronaut singi manung da khwaidagi sangna pung humphuni thoi hena space walk mapan lak tawki amasung space da marathon chen ki ba ahan ba misak su oikhe Williams na lisingani ga tarukta space shuttle discovery da ahan boina chunrang da paikhe expedition 33 amasung lisingani ga kunmari kunmanga ge Boeing Starliner amade SpaceX Crew 9 ge expedition 72 da commander oina thodang lokhe Sunita Williams lisinga ga chamapan humphumanga da USO gi Ohio da pokhe mahaki mapabong Deepak Pandya Bharat ke Gujarat tagini amadi mamana Slovenian ne Sunita Williams ki mapuroiba Michael J Williams USA da Federal Police Officer oina thabak tawri Lakhipur Online Channel asibu yengbiri basingna pawa sibu like amadi share tawbiu amadi hojik phawa channel asibu subscribe tawbidri basingna subscribe tawbiu Aroibada maruoiba pau amukhanna Yengkhom Bihari da Khetrimaim Yaima amasung Thambal Memorial Lifetime Achievement Award lisingani ga kuntaruk piduna ikai khumnakre Ainga sagi phibam phagalakpa kaloinana Kasar jila ki school sing hanagi matamda hanjina bahaikre Jiribam District Administration na road safety awareness pangthokre helmet pamphlet amadi sticker yenthokre Kokrajhar jila gi Karigaon gi phibam Mahusa gi phibam da tamna hanjilakle Arunachal Pradesh ki Lower Subansiri da Pungkun Mari ki banna miyam ki mahusa ki punsida chawna chaithing pikre Kendra lengakna lisingani ga kuntra mathoi phawba Atal Pension Yojana makha chathanabagi proposal ayaba pikre amasung sahi kuntaret chumna thabak tawrumlaba matung Indian origin astronaut Sunita Williams NASA dagi pothakre Lakhipur Online YouTube channel gi pau sandok chaba ngasigi oinadi matang asida loijare